India amasung South Africa leipak anina pukhalakpa wafamna malemgi mioi billion ani henbagi kholau puba ngamlibani haina India lenga ki hanagi Union Minister of State for External Affairs amasung Education oiramba Dr. Rajkumar Ranjan na Pangthokhre Forum for Global Studies na South African BRICH Youth Association ka kutsamnaduna ngasi New Delhi gi India International Center da Vikshit Bharat Young Leadership Summit Englising ani kunge taruki Thouram Pangthokhre Summit adu hogdokladuna mahaki warolda Dr. Rajkumar Ranjan na Pangthokhibada naha singi missing yamba malemda achouba economy oiriba Sanglaba hauраklongi wari leiba leipak ama oiriba India amasung humanity de sakti leiraba revolution gi puwari loinariba South Africa leipak ani asina summit asida resistant reconciliation amasung renewal gi mangal ama puduna lakli Leipak ani na pukhalakpa wafamna malemgi mioi billion ani henbagi kholau puba ngamlibani loinana Mahatma Gandhi amasung Nelson Mandela gi ningsing wari nauhona na khanghalli malemgi leiriba naha singi apunba kholau ama sagatpada leibak ani asida leiriba haisinglaba naha singi chawraba thodang leigani masigi mathakta singnaba kaya thengnaduna leipak amabu manglomda pukhatpada madugi thodang lofam thoi haiba wafam thamki